ꯁꯥꯟꯅꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯕꯤꯖꯦꯄꯤꯒꯤ MLA ꯈꯔ ꯕꯤꯖꯦꯄꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ BL ꯁꯟꯇꯣꯁꯀ ꯎꯅꯒꯗꯧꯔꯦ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ 71st ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯍꯥꯏꯈ꯭ꯔꯦ सिद्धार्थ किशोर देव बर्मन लोक आयुक्ता की नन जुडिशियल मेंबर ओइना गवर्नर अजय कुमार भल्लाना वासक लौख्रे निमिदिनी की खोंगसत्ता NPP की नेशनल प्रेसिडेंट कॉनराड के संगमा इम्फाल थुंगलख्रे CSO अमदी IDP सिंगा उनख्रे खुरुमजरी ISTV पाउमियंग ताबिरिबा सिंग तराम नोकचरी हौजी पाउ संदोक पिजरी हंदक BJP की लेजिस्लेचर सिंगना दिल्ली दा चतुना मणिपुर दा पॉपुलर गवर्नमेंट अमा लेहनबा तक्षिनबा चतखिबा कांगबु अदुना ngarang BJP की नेशनल स्पोक्सपर्सन अमरी नॉर्थ ईस्ट इंचार्ज समित पत्रगा उनख्रे उनबा अदुदा सेंटर की महु सिंधुना लाखिबा समित पत्रगा BJP की MLA कुंतरुका अमत ओइना खेतनाबा वाखलोल अमत लेतना वारी सानबा अदुदा समित पत्रना मणिपुर दा प्रेसिडेंट रूल मखाताना सांगथहलरोय लागलबा नवंबर था फावकी मनुंगदा मणिपुर दा पॉपुलर गवर्नमेंट अमा सोइदना लेरगदी हाइना थाजबा पिरक्रे हाइना BJP की MLA अमना खंगलखले MLA अदुना मखाताना फोंदोरकपदा वारी सानबा अदुदा समित पत्रना पॉपुलर गवर्नमेंट सेम्बा असिगी मतांगदा मखाताना कुकी MLA यावना NDA गा चटमिनरीबा MLA सिंगसु वारी साननाबा होटनरे MLA अदुना मखाताना खंगलकपदा मणिपुरदा पॉपुलर गवर्नमेंट अमा लेरिङै मतमदा इरांग असिना मरम ओइरगा ऑपोजिशन पार्टी यावना सेक्शन कयाना मणिपुरदा प्रेजेंट रूल थमु हाइना अकनबा डिमांड तोरकपदगी मणिपुरदा सेंटरना प्रेजेंट रूल थमलखिबने प्रेसिडेंट रूल ना मणिपुर मियाम की अपाम थबक तौरक्तबदगी मियामना मणिपुर दा पॉपुलर गवर्नमेंट अमा थमु हाइना डिमांड तौरक्पदगी पॉपुलर गवर्नमेंट अमा थमननाबा BJP की MLA सिंगना सेंटर दा तकनाबा लाखिबने नेशनल पार्टी ओइबना मियाम की लेंगाक सेमननाबा सेंटर दा BJP की MLA सिंगना लाखिबने opposition party amadi section kharana BJP bu lana uhanaba honaribasi tawbiganu Congress party na makhogi present khanba power center ki ayaba lawba chalibaduni hari BJP ki MLA singna amata oina lawriba khongthang si lebak miyam ki ni center gi lusingba singi ayaba lawraga sambit patrana BJP ki MLA singa unaduna thajaba pikhibani masida center gi lusingba sing unaba phangdre unabagi appointment pidre haibna chingba sandoklibasi tawbiganu Saliba BJP की MLA सिंगी मरक्तगी MLA खरना BJP की नेशनल जनरल सेक्रेटरी ऑर्गेनाइजेशन BL संतोष का हयेंग अयुपुंग तरा मथोइदा उनगनी हारी लेबाकी लूरबा मतम असिदा राजनीति तौबिगनु खोंगसत असि यामना मरु ओइबा खोंगसत अमनी मसिदा लेबाक मियामना सु पुकनिंग थौगतपियो हाइना MLA असना मियामदा हारी लमलकी सा उचेक सिंबु ngak senduna thamlabadi mahusana aikhoi gi leifam su pigani haina Manipur gi governor Ajay Kumar Bhalana phongdukre wafamasi cheyola machupna chatharakpa 71st wildlife week celebration loishinbagi tharamda phongdokkibani human wildlife coexistence haiba team da chatharakhiba tharamasi city convention da pangthokkiba loishinbagi tharamda chief secretary Punit Kumar Goyal principal chief conservator of forest amadi ISOOF Anurag Baspai amadi laingaki maru oiba official singna thoromapu singoike thoranga mari lainana pangthokpa wildlife ka mari lainaba photo exhibition amasu governor na yengke loinana rescue torklaba wild animal kharasu masagi leifam singda thadokpagi thabak sing video gi khuthangda miyamda uhanke wildlife trust of India ga loinana puthokpa Pangolin conservation gi atienba video amasu miyamda utke governor na wildlife trust of India ga loinana paikhatpa Manipur bear conservation project web application forest resource assessment and monitoring system launch tawkibaga loinana flight fur and fangs encounter with the wilderness of Manipur forest haiba lyric amasu release tawke Sayola machupna chatharakpa celebration asigi manungchanna pangthokkiba painting amadi essay competition da makok mathang taraba mahiroi singda cash prize yauna memento amadi certificate sing pikhe makhatana wildlife lamda pukning changna mathau tawriba sing organization singda certificate amadi cash award sing khusinakhe governor na makhatana week long celebration asina aikhoi gi tanglaba flora amadi fauna biodiversity bu miyamda ningsing handuna makhoi bu ngak senaba aduni Ramsar site ama oiriba loktak patna lamdam asigi ecological balance tawduna thambagi
ꯃꯊꯛꯇ ꯀꯜꯆꯔ ꯑꯃꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨꯁꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯄꯥꯠ ꯑꯁꯤꯒꯤ ꯐ꯭ꯂꯣꯇꯤꯡ ꯅꯦꯁꯅꯦꯜ ꯄꯥर्क ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯐꯪꯗ꯭ꯔꯕ ꯁꯉꯥꯏ ꯆꯅꯤꯒꯤ ꯃꯊꯛꯇ ꯂꯩꯔꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯋꯥꯃꯪ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯅꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯛꯇꯅ ꯋꯥꯏꯜꯗ ꯂꯥꯏꯐ ꯀꯟꯕ ꯉꯝꯂꯣꯏ ꯃꯤꯌꯥꯝꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯈꯤ Education too has a crucial role by encouraging our students to become green ambassadors. We are nurturing a generation that understands that the health of our planet is inseparable from the health of humanity itself. Students are the torchbearers of our future, so if they carry forward the message, the future generations will be benefited by that. Manipur has the potential to become a model for balancing tradition, development and biodiversity conservation. As custodians of this beautiful land, it's our moral duty to ensure that Manipur's wildlife continues to flourish, not only for our enjoyment, but for generations yet to come. Let's carry forward the spirit of this celebration throughout the year, pledging to protect, preserve and cherish the living heritage of our state. Manipur ki Governor A.K. Balana saruk yaduna Imphal ki City Convention da pangthokhiba Umbudramathi Suba Wildlife Celebration Week loisinbagi thauram Jiribam Forest Division senduna Uchat Hall da leiba Divisional Office ki Conference Hall da virtual ki khuthang da saruk yakhe tharam aduda Divisional Forest Officer Jiribam Elangwam Nirmala District Information Officer Jiribam Namairakwam Vidyananda amadi District asigi atay makok thongba official kya su saruk yakhe Tharangamari Lainana Divisional Office na Wildlife Week Celebration manungda pangthokhiba thabak thoram sing na hongnana miyamda khangankhe Hanagi IS Officer amadi MPSC gi Hanagi Chairman Siddharth Kishore Dev Barmanbu Lok Ayukta gi Non-Judicial Member oina ngasi Governor Ajay Kumar Bhalana nauna wasak lokre Rajbhavan gi Darbar Hall da pangthokhiba wasak pagi thoram aduda Manipur gi Chief Secretary Punit Kumar Goel na nauna member oina wasak lobagi ayaba lobaga loinana maming su lauthokhe thoram aduda Manipur lenga ki civil amadi police ki makok thongba kayana saruk yakhe NPP ki National President Conrad K. Sangma numit nini ki khongsata Imphal da thunglakre Tampake amasung Naga gi CSO sing unakre National People's Party NPP ki President amasung Meghalaya gi Chief Minister oiriba Conrad K. Sangma numit jungga matung ngasi Imphal gi International Airport da thunglakre Makne Airport da thunglakibada NPP Manipur gi President Jumnam Joy Kumar NPP gi MLA Singh State Executive Party Functionaries Singh na taramno okay Khongsara Dudai NPP ki General Secretary Paknga Bage, National Secretary Saidul Khan, National President NPYF Nikki Nongklosu Loinarake. Khongsara Dugamari Lainana, Pangwi Singna Hangba, Wahangi Pakumda, Manipur da Lakliba Khongsat Asi, Maru Oina Lamdamasigi, Miyanga, Unaraga, Makoiki Oiriba, Amasung, Makoina Kari Kali Pamli Haiba, Kangdok Nabane. Masigi damak lamdamasigi miyamga unagani loinana mari leinaba stakeholder singa wari sagani NPP na su lamdamasida peace restore tongnaba normal sida hanjilaknaba hotnaba yaba hotnaraga lakli hotsu hotnari haike I have come to Manipur, of course, to meet my party leaders. I have come here to meet different stakeholders, different communities, and overall, in general, the people of Manipur. To overall understand also, observe, interact, engage with all the different stakeholders to see how we can take things forward and ensure that normalcy returns in Manipur. Multiple efforts have been made. Some have given results. Some are yet to get results. But we are hopeful that with more engagement, with more interaction, we will slowly and steadily move towards normalcy in Manipur. It is our endeavor to see how we can play a role in ensuring that we can lead to that normalcy in Manipur. Numit nini ki khongsata ngasi Imphal da thunglakhiba NPP ki National President amasung Meghalaya ki Chief Minister Conrad K. Sangmana Tampak ki CSO Singh amadi Naga Frup ki leiriba CSO Singha tangkak nain unakre
Singmairong da laiba Classic Grande gi Auditorium Hall da NPP Manipur gi President Yumnam Choi Kumar, NPP Manipur gi Representative Yauna Tampaki CSO Kokomi Fox Imagi Mairaga unaki. Mifam adugi matung Nagagi CSO UNC amasung Ansamga unaki. Tungda IDP Singasu unaki. Pangthokiba mifam adu da sarugya kiba Kokomi gi spokesperson Mayamgam Dananchoina. Kokomi gi Maikaidagi Conrad Sangma da lamdam asida oiriba illegal drug amasung armed trade asigi matang da yengsinanaba amasung lefan bada mateng pangnaba wafam thamke. Illegal infiltration sing asisu pukhatuna yengsin binaba taksin ki haike. Fox ki President BM Yaimana mifam asida mamang da central government na kauraktuna unakiba aduda Fox ki maikaidagi taknakiba wafam sing. Nahongna na NDA ki alliance partner oiriba NPP ki national president Conrad ki Sangmaga unabagi kudong saba asida ningsingke. Masigi maramdir central government na thajaba kaya pirakpa laikhragasu thabak oina pangthoklakpadi leitabagum leiri haike. Koigi Manipur Myanna Manipur ki leading no loriba CSO singna Delhi da sala wari sanabagi tangkak singdo koi thamnagre aduga Foxi maikendegi koi thamgiba memorandum pisingiba singdo makoida amuk akoina adumba copy dusu amuhanna makoida pijagre NPP gi maikendegi karamna koi shanti por koi yagadege haibasu koi center da madusu amuhanna kari kari thodang loba yaba lebagi haiba wafam singdo khanabiyo haiba wafam aduni maki maikendegi su koi Manipur gi conflict ase losinabagi damak moi NPP maikede su hana wari utai sana lei duga amuksu nahona koi madu center da pokalaga masigi lalase athu matamda losinabagi wafam singdo khanagani hai wafam do thambe ya dipoiba tingin lobo ya center gi leiriba kanu singsidadi thamnagi ba wafam singse thabak do onthokani haidna koina Manipur myamda center na thajaba pire haigi bisi thabak do onthorokda banina akoi thajabadi khara dum wali adu state lamagi CM su oriba adu party magi leader su oibnina magna haibasidi kitang koina thajaningai oiba kanomadi leigani haibagi kanomadi asamni tobu yai. Naga Fruki Mo Siliba UNC gi Mihut Singna Pung Amarom Conrad K Sangma unakiba aduga mari lainana kari wafam khanakibage haina UNC gi maikaidagidi wafam amatta phongdo haiba yakite. Liangmai Imphal Market Committee na silaga chahi sige September 13 tagi hanagi Chief Minister N Birena haudokiba Liangmai Imphal Market na sel thum nungsi sanaba hengat hanba thabak phangdaba sing thabak piba amasung ahongba mamalda organic oiba potlam kaya leibagi kudong saba phanganba hore hiramasta paudam ama Ain hoji lejariba mafam asi thangmaiban maisnam laikai tani Manipur ki hanagi Chief Minister ng thumam Birena Liangmai Imphal Market asi officially hangdoki Hadiba Liangmai Imphal Market asi hangdokraba matungda aikoi Imphal area da leiba tongan mafamda hadiba kaithel asi hangduna lakpani ngasi asi maridak suba oina thangmaiban masnam laikai da Liangmai Imphal Market asi hangdokpagi saktam maduni mayamnu ubiriba asi Liangmai gi oiba ima event mayam amana makoi gi singda phangba organic gi oiba mana masing amasung polam kaya poraga mafam asida yoli asigumba Liangmai Imphal Market asina aikoi lamda masigi economy da kaya yamna kanaba pigani amasung thabak phangdana leiriba Liangmai isilinaw singi marakta masina anoba thabak pinaba mafam ama ohengaduribra natragana aikoi masipuna magsigi mathakta aikoi leminariba jati kanglu furuk punamak sige marakta akoi nungsi sanaba hanadigi hena masi hengal hanbada Liangmai Imphal Market na asoba thaudang lawgadoribra haibana singbasing asigi matangda mafam masida leirameba miyamna ISTV news ta phongdorokpa tongan ba wafam sing mayam puna lominasi asigi market se smaina hangdringai dadi akoi mafam da chalaga nagamapa da ayama yole ayuk ta kwa ayuk da laga akoi wholesale da su thai aduga akoi mafam ayamba dadi dum chalaga yole akoi footpath da phamaga ko marak ta dumaina yole akoi Liangmai community bu asumana injang sukra yoninge pibdo yam harawe isor bu yam thagale mai freshness se adum ubo phangani lamdam sida sithoi ge habse angang singda su khange adagi angang sina who's that community habse jo khoi na loina khangba ngamgani akoi gi damakta sigumba market hangbiba sil langbiriba oja lai guru miyam boso
ल्याङꯃꯩ ꯅꯨꯄꯤꯒꯤ ꯇꯔꯞꯇꯒꯤ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯅꯨꯡꯉꯥꯏꯌꯦ ꯑꯁꯤ ꯃꯇꯨꯡꯗꯒꯤꯁꯨ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯜ ꯂꯥꯡꯕꯤꯌꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯍꯥꯏꯖꯅꯤꯡꯉꯤ indigenous oiba hurup kangbu singsiga sumaina hujik punnana khotana unnaba amasung ngasagi potchai yonba khotpasida amaga unadana wari watai saba nungsinaba amasung economy su phagathanba asigumba si yam phaba adugumba activity amane na ihak thamjage sida leirib irecha su lengmai singbusu meteng pangnaba amaga meteng paminaba amaga support tawminabagi sumaina अदुगी पंदमदा सुमाइना अखोय सिगी फजन चथरी मथंग लाकदोबगी अखोय मार्केट फमबदसु सुमाइना मयामना सपोर्ट तोबियो नहानसु मयाम लागा इरेचा सिंग लेबिसिंग क्लब ते लेबिसिंग मयामना इमाइबल सिंग लागा सुमाइना पार्टिसिपेट तौरगा इंसांग नपि लोइन मक लौबिये याम सक्सेसफुली सुमाइन चथरिये लेरिबा अखोय अमुक तौगदबा मन वीक तसु सुमाइना लागा मयामदना सपोर्ट तोबियो हाइबसे मयामदा हाइजबने थबक फंगदना लेरिबा कम्युनिटी सिंगी मरक्ता असिगुम्बा कैथेल असिना खरा मखै ओरबसु थबक सोदना पीगनी हाइबगी वाफम असि फोंदोपग लोइनना तोंगान तोंगानबा मफम असिदा लाइबा लियांगमै इमा इबेन सिंगना मखोइगी अककनबा मफम अमा लेरबदी हाइबा कैथेल असि मतम सांगना मयामगे सेवा तौबं ngамगनी हाइबा वाफम असिगा लोइनना अखोइना लियांगमै इम्फाल मार्केट असिना लमनम असिगी लेरिबा कम्युनिटी खुदिमक्की मरक्ता नुसिनबा असि कया यामना हेंकलहनगदगे हाइबदु अखोइ मयाम पुन्ना मखा ताना येंगमिनबा तारी ISTV पाउगी दमकता कैमरामैन जी गगन शर्मा लोइनना पाउदम जरिबा कुमार जित वाहेंगबम थांगबैन मस्ताम लेकाई इम्फाल वेस्ट डिस्ट्रिक्ट National Sports University Imphal na sinduna doping in sports ethics and regulation haiba hiramda nomagi oiba workshop ama National Sports University Imphal gi auditorium da pangthokre thauramadu Department of Sports Medicine RIMS ki senior resident Dr. L Sabasini na accidental doping asi players sing da thoktana ba players sing na yamna section ba mathau tai karigumba matamda haksang nungaite haiduna karigumba hidak ama hekta sasin ba asi afaba nate masina authority na piriba players sing na sijinabada athingba thamba pochak adugi masak yorum labade kudong thiningai oi player amana hidak ama chadringai da sports medicine gi akhang ahi singa tanaba mathau tai haike na sunrising sina hozik common oina sports hojiki prohibited substance low rising se sumna sanajaba mi kamu da kitang accidental oi besine hena common oi adubu for example like gym da gumba train tawba kangbu sidi moi anabolic steroid gumba the stimulant sina bai chance wange moi da koi da so opd da yam thengna jai case me ama ade sometimes moi kharana stimulant gumba charuraga addictive oi giba ade masaje si sadraga di leibangam da ba adugumba sigumba case me am su lak pa yawe duna athletes sing jina khangada base akhoi gi performance sing se supplement ka tana makhoi gi performance improve taw ngam banati makhoi gi talent makhoi gi hotna jaman adai sokhanda ba adagi chaba da chin phajana chaba balance side chaba si myam sing sina akoina role do leizai aduna si myam se moina khangbi gadamne has thamjani Top Bhot Chori Haiba National White Signature Campaign gi Manung Channa Manipur Pradesh Youth Congress Committee gi volunteer singna khwairambani ima kaithel gi marakta banner paiduna Top Bhot Chori gi signature campaign chappada afamaduda duty tariba police singna atu trakpadagi chauna mukna thokre Manipur Pradesh Youth Congress Committee gi volunteer singna Top Bhot Chori haina thaba banner paiduna signature campaign adu BJP gi thawong yaningdaba kholau kaya lauduna thangal kaithel machindagi hauraga ima kaithel pada police na athingga pibadagi muknaba adu thokhe afamaduda Manipur Pradesh Youth Congress Committee gi volunteer sing adu police ka kana muknarakpadagi kaithel gi ima kaya thoroktuna khamdokhe Stop Bhot Chori Haiba signature campaign aduga mari leinana Manipur Pradesh Youth Congress Committee gi President Wahengam Anandna Miyamgi hak amasung asimba wayal gi damak Manipur Pradesh Youth Congress Committee na matam pumbata lekkani BJP na namthak tawraga vote karaga lenga yaroi makoi resign tawgadabani BJP na leibak manganbani haike Public ki maintain na Congress tapi tarakasu BJP da bot chor robuna maram moy kanda ngasi pawda moi power retain tawduna public ki anti oiba anti social policy ke ama anti program ma pakhela kanda Manipur da chahi ani hena mai saba mi mema ma hala pawda mo khoida
yenguna lairiba siguma lainga se masigumba public sing justice phangandaba public sing right deprived tawba asiguma mayam se yanding de naha koi gi future laite akoi bu hingi bra siri bra bise masi naha koi gi kholong ni youth congress na siba or sangba asumba ki damakta manipur miyam ki damakta justice phangdu gi will never get stopped, will never afraid of this injustice. BJP will fight against injustice by BJP. Bakoi authority se yamna authoritarian oiba yamna undemocratic oiba democracy ki mamai to khubang da thabani bakoi ngasi vote chor to kan da gadi short to godamni bakoi phamda do godamni miyam ki hagi kai khumna godamni. Embassy of the Republic of Korea in Indiana sponsored Tawduna Department of Foreign Language Manipur University na sinduna numit nini sa tagadaba taruklak suba Hangul Day Celebration 2025 Manipur University Court Hall da haudokre. Haudokpa nimita quiz competition Korean lon ngangba compilation pangthokpani. Nini sanba numita Korean Food Festival, Korean traditional dress, traditional game amadi Korea gi cultural program kaya utkani. Haudokpaga mari lainana Minister Embassy of Republic of Korea in India HE Sangwoo Limna Manipur University gi Foreign Language Department na paikhat liba thoramasi yamna phaba khongthang amani India gi Prime Minister gi miyeng Viksit Bharat Viksit Manipur haiba vision amaga loinana saukat pat lamdam ama oina ba hotnabani lamdam asigi miyoi singi hospitality asisu yamna thagat ningai ni haike. And I came here yesterday and was just amazing with the scenery, the environment, the lake, and especially the people, the kindness and the hospitality of the Manipur people. So really Korea is here to become a trusted partner on your journey towards development, towards stability. And in that process, Manipur University has a big role to play in educating the future of Manipur by training Manipur youth with the Korean language. Department of Foreign Language ki HOD Ahantem Romitana haukiba chahi singda su tharamasi Embassy of Republic of Korea in India gi miyeng makada pangthuktuna lakle makatana su asdagi hena chawna pangthukna warep laure haike. अकोई आंगांसिंग लोन खतंग तंब नतबा लोन सिगी तुंगदा लेरिबा हिस्ट्री मागी कल्चर पुलप यावना एक्सपीरियंस अमा प्रोवाइड तोनबगी कईगिनोदा लोन खतंग तंबदुना हाइबा मपुंग फाबो ओइदबनिना सिदैसा अकोई कोरियन कल्चरल एक्सपीरियंस हाइदो पीबा ngamnanabagi chum दुगुम्बा मफम अमसु प्लेटफॉर्म अमसु अकोई छात्रसिंगदा पीबा ngamnanabai dum honnadana lakjabani tungdasu hena phasana pangthopa ngamjaba thongnijari. Mera Ho Chongba Mari Lainana Mera Ho Chongba Festive Fair, its impact on traditional market Haiba Hiramasida, Numinini Subna Satagadaba seminar cum workshop ki Thauram, Ibuema Sumang Lila Sanglenda Hoto Kre. Mela Sita Tongan Tongan Bestol Humpu Hangduna Lamda Masida Putok Chaba Handicrafts Samadi, Handlooms ki Oiba Polam Sing Fangan K. Directorate of Handloom and Textiles Manipurgi Deputy Director T.S. Basantana Manipurgi Lairiba Kanglo Furuk Kuringmaki Myoy Singna Puthok Saba Polam Sing Miamda Laiba Yonba Yabagi Pampak Ama Pibani Landamasidagi Puthokliba Handloom Samadi Handicraft Ki Oiba Polamasi Yonbada Achoba Discount Piduna Miamda Panganabasu Mela Asida Hotnabani Amadi Mera Ho Chongbaga Mari Lainana Pangthokliba Mela Asida Punestol Humpuna Sarukyari Haike. Department of Teachers Education, Manipur University na Sinduna NEP 2020 Prospects and Challenges of Higher Education for Future Learning Haibasida Niminini Satagadabar National Seminar Hogdopagi Thoram MU gi VC Court Holder Pangthokre. Thorangamari Lainana Program in Charge Dr. Chingtham Tombana NEP 2020 na lamdam masida hana chatnaramba education system gi policy da lairamba ahoba kaya adu mengkhatpa ngamduna mairoi singbu awangba thaki mahitambada hena nungai hanba amadi quality lehalagani policy asina lakpada higher education gi oina lairiba teaching learning process ta yauriba aspect singda hena maipakna ba hotnabada thengnagadoriba singnaba sing asida seminar asigi recommendation sing asina karamakai kanaba piba ngamnaba thoramasi pangthokpani haike. Niminini Satagadaba seminar asida technical session mari thokna khaidoktuna hena kupna khanane nagadori hairi.
Leibag asigi oina Khangalaba district Chani Marfudrada tha asigi tarani thoidagi taramari fawba pangthogadoriba polio subnational immunization day SNID program 2025 ki matangda media sensitization program ama ngasi pangthokre. Directorate of Family Welfare Services amadi SIS NISM Manipurna Sinduna BT Rotalaiba Directorate asigi conference hall da pangthokiba thoram aduda Family Welfare Services ki Director Dr. N. Binona polio asi polio virus na thokanba anabani laina asi layeng bangamde laina asidagi ngakthokna bagi amat ngairaba pambai di vaccination ni maramaduna thoramasi yamna maru oi Dr. Binona makhatara duna Manipur gi oinasu district khara khakta program asi pangthokna ba ministry dagi khangal e Manipur asi international border oiba maramna district tara tarukmakta program asi pangthokpina ba haizabada yabirakpadagi program asi state asida paksana pangthoklagani state asigi oina pokpadagina chahi manga phawbagi manungda leiriba angang lak ahum lising tara taruk chatruk mudra mathoida polio pitaknaba pandam thamli haike yam sathiba laina makhan asi ekhoida amona naraktanaba ekhoigi hariba ekhoigi immunization numit sing koina pijariba numit sing sida yaring khai ekhoigi angang sing si puthoga pitak piu aduga tangai phadaba leiba singduna yum da house for house the lemhoriba tarik tara hondoi musung tara mai da laaga pitak pasida cooperation pbu haibasi khoigi media thongda appeal tawjage. Mental Health in Catastrophes and Emergencies Haibatim da World Mental Health Day 2025 ki thoram the Center for Mental Hygiene Sinduna Changangai Uchekon Airport Road Leiba Center asigi campus da pangthokre. Thauramadu Social Welfare Department ke Joint Director Jiteshwar Kesham, New Life Imphal ki Project Coordinator Sabungwam Premjit Amadi, the Center for Mental Health Hygiene ki Project Coordinator Nongpok Ngan Bating Thawjamna Maru Aba Mir Singwen Saruk Yake. Thauranga Mari Lainana RIMS Psychiatry ge Hanagi HOD Dr. R.K. Lenina Hauziki matamda masa phaba hairagadi wakhal santi oina nungaina leiba mina oire aikoina aikoigi amadi khunai asida khundariba mioi singi wakhal tangdu leitaba ohengi hairabadi doctor na layengba psychologist na counseling tawba natraga nurse singna hidak kapana ngamgadaba nate aikoi punna amata oina asoiba khangdokminaba amadi nungsi sanana leiminaraba matamdata oithokpa ngamgani haike. Conflicts that we see why chauba man-made money disaster money in the low way. As is the point survey but to say Jamari Manu the young primary the Punuakali Makalama Magin White general in community delays in the Samaki Manu the Puna Irone Yawa the Mapoki Miracle in Jami Manu the Kaimari. I'm serious way I do nothing. I don't put you on my I am a lady. A quick chai now, my mamma, chai sumama. Now I have a considerable Malaysia, Yakai see. Now I have a Canada, but then but think you see. Mongsangi Makalekai the Leiba All Manipur Senior Citizens Welfare Association Sinduna one-day conclave of civil organization for the welfare of the marginalized senior citizens in Manipur Haibasida Thoram Ama Zingamari Tamdala Riba Senior Citizens Association Kayadagi Muyakana Saruk Yaduna Manipur State Museum the Pangtokre conclave adugi convener S. Sarat Kumar Sarmana Ngasigi Thoramasi Lamdamasida Riba Ahal Singidamakta Chen Chong the Natariba Sing Amadi Tamdala Riba Association Singasi Punsinduna Apunbagi Oiba Association Amasemduna Punat Habak Pakat Minanaba Haiduna Sinba Thoramni Semgadoriba Association Asina India Lengakna Ahal Singidamak Piriba Pension Health Sector Amadi Atay Piriba Kaya Asi Sing Amadi Tamdala Riba Ahal Singi Association Singda Tasengna Yauribra Haiba Kangdok Nabahake. Masida Torakado, Lakado, Mayamdo, where Matsiki Matanga, report Ama, Manipuri, Punba Committee, Machine, Committee Sigi, Togu Mayama, Kangani, Kalaga, Maduna, Torom Mayama, Samuina, Packet Kaduini, Adugi Matanga, Nikonasi, Punjadisha. Padmaratna English School in Kibagi Hiyang Kai Apung Pabagi Golden Jubilee Thoram Scholars Auditorium the Pangtokre. Tharamadu da Yaski Secretary Naurem Pravin, DM University ki Hanagi VC Dr. N. Ras Mohan, Imphal West ki DC M. Ras Kumar, Imphal West ki SP KSS Siv Kanta, Visnupur District ki SP KSS Rajiv Kumar, Amadi Padmaratna English School ki Managing Committee ki Chairman P. Rana Kumar Nachingbana. Athaiba Mithungle Wani Saruk Yake. Numid Humni Satagadaba Golden Jubilee Thoram Hogdok Pagaloina School ki Oza Amadi Thoidok Hendokpa, Mahiroi Kangatuna, Kudol Pot PK.
Sahi nifu mga surabi nupi amadagi kezi makai hena lumba bile duct cancer naraba gallbladder ama telepathy da laiba JR Clinic Health Center na mai pak na lokthok pangam kre haina JR Hospital asigi consultant ISPB amadi liver transplant Dr. Longjam Chitaranjan na phongdo kre Paumusinga unaba amada Longjam Chitaranjan na makatara tuna tha asiki ani da Imphal East Saumbungdagi chahi nifu mga surabi nupi ama mabuk nare haina hospital asida yengba lakpadagi mahakpu MRI lauraba tungda mai pakna punungdagi gallbladder asi lokthokhe Hairiba gallbladder asi India gi anisuba khwaidagi chawbani masi centimeter 14.5 sangba amadi gram 513 lumi English ngani 13 Rajasthan da sut nupi amadagi 30 centimeter sangba gallbladder lokthokiba asida India gi oina khwaidagi chawba record leiki haike Mid sokpa amadi mid udabagi kudong sadaba kaya mayoknariba asi matam sana layang haurabadi mid udabadagi kalhoba yai haina Horizon Hospital and Research Institute ki Managing Director Dr. Yai manafong do kre wafuma singasi Horizon Hospital and Research Institute ki Tarasuba Foundation Day thorong loinana World Sight Day 2025 pangthok tuna lemna mid layang baga loinana cataract detection camp pangthok pagi thorom da haikibane Horizon Hospital and Research Institute ki Managing Director Ramadi staff single loinana Lions Club of Imphal East ka kusam naraga Zenems Hospital gi mayokna badalaiba Horizon Hospital and Research Institute ta pangthok patharom maduda Dr. Yai mana World Sight Day thoramasiga Horizon Hospital and Research Institute ki Foundation Day thoramasiga punna chai khudingi pangthoktuna miyamda mitki ana layengi matangda mapung phana khanganba amadi lemna layeng bagi khudong saba piduna lakle Namidasi kaktanatana Institute asina school kaya dasu kusamnaraga mairoi sing mit layeng bagi thabak kaya su paikatuna lakli haike Laibaki ngamkai lantok lansin tawduna drug lalonba mi ama security force na thasgi tareta fari hari phagalaba mi asigi maming jamkhampau chahi humputaret baukol village Churachandpur district dagini mangondagi sapon kep chamada haplamba heroin powder kg 1.2 phagale hari Social media da KCP taibangan ba group pu miyam da maring marang ba lup ama oina ukiba ya ba lup asigi photo nataba ama thagalakli ba kanglei future news update Manipur numit humnigi manungda lupta sangjarak naba khangali haina KCP taibangan ba group ki publicity secretary salaingan ba maitaina khuyek pituna thadorok pa cherol amana hairi Cherol asina makha taraduna kanglei future news update Manipur kauba Facebook account amana KCP taibangan ba group na Rems ki matangda ngarang 8 October 2025 ta thadokhiba press release amaga mari leinana hairiba Facebook page asida privater practice toramba Rems ki Dr. Singh pau phorkadabani KCP taibangan ba haina caption ama haplaga Facebook ta upload torkhiba khulai paiba mi kharagi photo adu lup asiga hiram amatada mari leinada ba photo ni kanglei future news update Manipurna thagalakliba photo asi khudakta Loktagadabani haina khangan baga loinana numit humnigi manungda lupta changjaraktuna wakal tathokminana ba hairi Cheros namakha taraduna lupka mari lainaba thabak thoram singi oiragadi apam pamda comment pibana wafam amu oiraga asigumba aranba picture singasi social media da upload tawirakanu Ningtam lalho ihogi liklamda mingchat thiba yaba thabak thoram sing makha tana tawbiganu haina KCP taibangan ba group na appeal tawrakle Hauzi Paugi Marthana attend the Brampton Luxury. Nungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung na member taram nokchari makata ba pauda
People's Revolutionary Party of Kanglaipak Pripak ki Nifunipan Suba Mapok Kumon Thoram Landamasda Kundaminari ba Yelhomi Furup Singh Singmi Tami Miam Pumna Makka Kusam Naduna Mapung Phana Pangthokre Hari Lona Thingraba Luba Sigi Department of Publicity and Propaganda gi Publicity Officer Mangal Khuman gi Cherol Amada Lub ki Mapok Kumon Thoram asi Central Headquarter CSQ General Headquarter GSQ 707 Mobile Battalion Base Area 1 Base Area 2 Base Area 3 Base Area 4 Tactical Headquarter TSQ Training Center TC Transit Camp Mobile Battalion 01 Mobile Battalion 02 na chingba tongan mafam singda pangthoke Party ki Chairman Interim Council Ahaiba Angomna Athoiba Mithunglen Amadi Charge the Affairs Publicity and Propaganda Laibak Ngakpat Luangna Thoromapu Oiduna Central Headquarter CSQ da Thoram pangthoke Athoiba Mithunglan gi warol da Chairman Interim Council na Indiana Zatharakli ba geopolitics asina iramdam asigi furupsa singi marakta mukna bagi thawong kaya thorakli ba asina Kanglaipak ki apunba saktam amadi ing tapna nungsi sanana hingbada achauba singnaba ama ohelle Myanmar gi saidangba singshina naronda sangsilakliba popi thariba drug pusilakliba National Highway na chingbada chathariba thong sing asi thamoi sengna Kangleisa singi khanba tarabadi asigumba logi wangmoda leiriba sing asi thengnaduna tangdu leitaba chingtam nungsinaba lamdam oihannaba Indiana hotnafam thokpani Handaki watoksi Indiana insillaga yelhongai gi Kanglaipak sagalakpada yaroktaba punna hingminaba haitaba marebak nungsiba karino khangdaba khujok amana khabai khara sabani maramaduna ireisa khudingmakna haukraba puwari sing amukna hongnana ningsingduna apunba warep lauduna apunbagi pangal sagatuna Kanglaipak thugainaba seliba asidagi amata oina lepminnaduna ngakthokminarasi haike General Headquarter GSQ da pangthokpa asamba thorom amada Red Army gi Chief of Army Staff CAS Romi Maitaina athoiba mithunglen SARS the Affairs Medical and Family Welfare Chambana Thoromapu Deputy Finance Secretary Rocky Organization 1 Santi amasung Organization 2 ngairambana athoiba lengbirakpa oiduna thorom pangthokhe CAS na Maira Chukhatuna Thoram Adu Haudokpaga Loinana Party ki Firal Chingkhatlaba Matung Laikhidraba Athauba Athaubi Singda Laikatpaga Loinana Revolutionary Gun Salute Piduna Ikai Khumnabotke United Base Area da Laiba Red Army gi 707 Mobile Battalion da Pangthokpa Jinglemlaba Thoram Amada Base Area Secretary Langambana Athoiba Mikthungdoin Amadi Red Army gi Camp Commander MD Pakisna Thoromapu Oiduna Base Area gi Secretary na Machu Taret ki Firal Chingkhatpana Mapung Oiba Thoram Oiki Hairi Progressive Pripak Progressive ki Fingang Lanmi Safong bagi Nifomapan Subat Numit ngasi pangthokre hari Nimida sigamari lainana lona thingkraba lup asigi Chairman Longjam Paliba Emna Pidakpa Pauzelamada Ireiba Kannabagi Chathariba Lanteng asida Thawai Katkraba Pumnamaki mafamda Yawalgi Ikai Khumnaba Piri Awa Ana Asok Apal Nanglaba Mangkibadagi Thiba Phangdriba Amasung Lanjenarakliba Imung Manung Singi Awa Potlumdasu Partina Sarukyari Thongna laina lantheng asida saruk yabiriba ireisa amadi ima ibel pumnamakpusu thagatpa phongdokle Leibak khunai ama mutharakpagi khudam takpasi furup masel muknabagi lan thabak phangdabagi chang wangba tinaba loinaba ngamnadaba climate change ta pukning sangwinadaba birth rate nemakpa thawai yauna thabak sunadaba asini hari kangkhong chaitharaklaba Kangkhong Chaitharaba Iramdamsi Kanba Ekoigi Haurakfam Maru Muthatnaba Lona Amadi Fongna Landarakliba Singbu Thengnaba Haibasi Maitei Natraga Manipuri Macha Oibagi Dharmani Ekoi Pumnamakka Thadoknaba Yadraba Dharma Asigi Miengda Kanana Yeknabano Kanana Marupno Haibadu Kangadabane Manipuri Masagi Ngamkai Yatlaga Maning Tamjana Lengak Charaklaba Leibakni India gumba Land of Invaders nate adubu ngasidi India ohenkibadagi Manipur su Land of Invaders olakle matik magul thongna lingzen leitraba maraibak nungsidraba singna lengakpa Kakistocratic government oina matam sangna state asida palakpadagi ngasidi maiteina Indian oina hingbasu kudong thire India gi mayokta lepasu kiningai oirakle thongna lingzen manana khongpham chetna leminaraga yeknaba singsi thengnaminasi yeknababu mayoknaba haibasi laloba amasung miyam gisu ireipak kannabagi apunba dharmani khallasi hairi
Uchiwa Students Welfare Club Uchiwa Awang Leikaigi 64 Foundation Day Cum Felicitation Thoram Club Asiki Ground Pangtokre. Thoram Aduda Tongan ba Masak Naiba Miyoi Kayana Saruk Yake. Foundation Day Asida 2025 ki Bosem Kosem Amadi CBS Sina Loba Class 10 Amadi 12 ki examination da Club Asina Konbam Fam Sing the Laiba Mark Wang na Pangba Mahiroi Manga Kangat Pagaloina na Uchiwa the Laiba School Ahungi English ngani kun mangagi Bosem na Loba Class 10 examination da Mark Khwaidagi Wang na Pangba Mahiroi Amamam Kangatuna Pungning Tagat K. Jenims ki hauzik staff singna thengnariba problem sing asida athubada miyeng changlagani haina Kangleipak Communist Party PWG MC Unification PRO chingkhai nganbana thadorokpa cherol amana hari cherol sina makha taraduna Central Government ki Medical College oina leiriba RIMS da Assistant Nursing Superintendent mapal leibada Jenims da kuntra taruk lei RIMS da Nursing Sister chamaga tara taruk leibada Jenims da chamaga humfu mari lei ariba humudra nipan leibada anoba Marfu Taruk Amuk Haptuna Chamaga Humfu Mari Lady RIMS ki Anabagi bed strength Lising Amaga Chama Humfu Mari Labada Jenims da bed Jatret Yankai Mathuini Jenims da Maram Naitana promotion Pangpi da Pibashina Hauzik Jenims da Kanana Tabak Suga dagi Haiba problem Ama Chawna Thorakli Hairi Wanom Thongnom Pangtau da Tauraga Pangya da Yaragadi institution asi kari fibam da oirakani hairi Jenims da thabak tauriba michang sangha leijadaba staff singna kamdogani hairi asigumba aranba sing asi Jenims ki authority na tauramdai da hospital asida thabak sugadaba staff nurse singi maramda karigi khanadribano hairi Jenims da amukta da promotion post amada one time da nursing sister mafutara nipan pibasi kari maramgi no haina hangrakle Jenims da Assistant Nursing Superintendent Oibi Nurse Kara Amasu Pension su full loba salary su full loba loinana seniority da best tauraga promotion su lori masi su yamna aranba thabakni masida Jenims ki authority na karigi khangsin nadana leiribano hairi Jenims da masagi service matam loiraba staff kaya amasu hanjin extend tawduna thabak tawribasi karigino hairi Jenims da Nursing Superintendent ki post Deputy Nursing Superintendent ki post chahi kaya hangduna leiribasi mention riba karigino hairi asigumba asoiba aranba kaya asi athubada sumthoknaba Jenims ki authority da khangali haina cherolasina makha tarakle Inkumza lising amaga chamapal supna mari da thokiba ahanba nupi lal da thawai katkraba thongna phabi ima manga irungbam ongbi samujaubi lesang them kwathabi leimapokpam safety laishram ningol Joboti Amadi Rajkumari Tharoshna Gimfamda Leishu Katuna Ikai Khunabotuna First Nupilal 1904 gi Tarerak Subat Ningsing Thoram Lamfel Kuno the Pangto Kre Universal Mothers Organization UMO gi Mieng Makada First Nupilal 1904 Observation Committee na Sinduna Lampel Kuno da Pangto Kiba Thoram Aduda UMO gi President Moirangtem Sorojini Leimana Lebaki Luchingba Oina Songthorakli Basingna Political Class Yauraga Thokpirau Political Class Yaroktaba Miyoi Kaya Lamdam Asigi Luchingba Oina Thorakpana Ngasidi Lamdam Asida Thokaningdaba Thokdok Kaya Thorakpagi Machak Amasu Ohelakli Haina Phongduke Thorakpada Dumai Tony Ngangakpadana Akoi Lebaki Dam Takathoga Laivani Haigani Lebak Ningibra Masayon Mathola Ibra Aduga Bashatan Mathola Ibra Haibase Koy Hang the Waya the Wahangamalai Aduna Maramorkanda Praja Miam se Tasena Makidi Akoi Punchin Bayanangai table ama lobiro punsin ba yaragadi punsin ba matam duda UMO mutake maming ju mutake ai isa chu president pham tha do ke ai law lai Delhi ki Kutub Minar dagi October ani dagi cycle da Khongsan ba horakiba transgender activist Malem Thongamgi Cycling for Manipur Peace ki khongsat ngarang tare ni chanbada Uttar Pradesh ki Rampur da thongkibaga loinana mafam aduda leiramba police ki team amana mahak putaramna okpaga loinana lamdam adugi khunja singa su hak thengnana unaduna Manipur da hojikoi riba phiwa masiki matang da wari sanekre Malem Thongamna Manipur da mausa kumtang du leitaba puraknaba hotnabada UP ki miyamna su pangba yaba mateng sing pangbinaba wafam thongkibaga loinana sai ani makai hena Manipur da satharakli ba iranga sina hak thengnana sokalaba miyoi sing amasung state asiki achumba pamba naha kayagi aningba apamba sing munna nainaduna makata na thabak tawkigani haike Lions Club of Imphal City amasung Lions Club of Imphal Kangla na Ibotonsna Girls Higher Secondary School ga kusam naduna mahiroi teaching staff amasung line members singi oiba mental health awareness program ama school asida pangthokre
Tharam aduda Dr. R.K. Kumar Jitna Breaking the Silence Building Support ki matangda wangang ke. Hau sanabagi pau ko senior sports journalist Ben Thousand the Globira say. Sahi Taramapan Makagi Nupagi, Benu Maka Trophy gi, Ngachichanaki Bam Manipur gi Ahan Bam Metsta, Arunachal Pradesh Pu Mighty Bapi Gray, BCCI gi Ming Makada, Ngasi Degi, GMSS, Sector Number Kuntaru, Cricket Ground Chandigarh, Men's Under 19, Benu Maka Trophy Haukre. Ngasi ahubunamit ki sanakiba Manipur gi ahan ba matchda Arunachal Pradesh pu ran humphuma thoida maitiba pikibani match asida Arunachal Pradesh na tos ngamduna fielding khanki ahan ba batting tokiba Manipur na over nifu humdoida wicket taruk turaga run chani yankai tare lauki masigi pakhumda anisba batting tokiba Arunachal Pradesh na over kuntra mapan ga ball anida wicket loina turaga run chamaga madfu taratruk khak lauduna match asi maiti khibani Ahum Suba Premier League ki ngasi akan manong marakta sanakiba ahanba matchda raw Lairingbam Lekai na Impan Youth Football Club pu maiti bapi kray. Sheikh Bamumacha Memorial Trust ni sponsor Toraga All Manipur Football Association gi meng makada tha sigi tang mangadagi Sai Tagil gi artificial top ground sa thariba ahum suba Premier League ki ngasi akan manong marakta sanakiba ahanba matchda raw Lairingbam Lekai na Impan Youth Football Club pu gol ani sinoda maiti bapi khibane raw Lairingbam Lekai gi mai pakibi gol ani adu Laisi sing talanau na match ki niputare subamadi sanabam yai khombana match ki humpuni thoi suba minita sanki ani suba match ki sanakibada Southern Sporting Union SSU singjamayamadi M khabam gol amamam janaduna draw satkre Southern Sporting Union SSU gi gol adu ningombam kabiraj na match ki tari suba minita sanki M khabam gi gol aduna nongthombam Nenaldo na match ki ahan bahab ki ahap minute anida sanki Hayeng ground asida nungtil pung 12 minute 35 chatpada ahanba match waina Asupi Football Academy mawamadi angtha football club ka sanagani ani suba match nungtil pung aniga minute 35 tabada Young PG Union Lalampung amadi SSC Sekta ga sanagani Kuntra Suba L Sangita Devi Memorial First Division Football League ki ngasi sanakhiba match da Soyo Sanjembam na KYC North Kurukul bu maiti bapi gray Impal West District Football Association gi meng makada mamang tha gi tang kunma pandegi tim tare na saruk yaduna Pamyal Ground Pasoi Part 2 da sathariba Kuntra Suba L Sangita Devi Memorial First Division Football League ki ngasi sanakhiba match da Soyo Sanjembam na KYC North Kurukul bu gol ahum sinoda maiti bapi khibane Soyo Sanjembam gi mai pakbi gol singadu L Tombana match ki taramanga subamadi Humputra truk suminita gol ani sanki atopa gol aduna N Motilana match ki kunmapal suminita sanki Hayeng ground asida nungtil pung 12 minute mga satpada ahanba match waina BMSC tabung khogamadi Uripo Kangchob Road ka sanagani ani suba match nungtil pung aniga minute mga tabada SJC Sangaiten Road amadi YAC High School ga sanagani Singa Mathag Young Learners Club na sinduna tha sigi tang mga dagi tim taratruk na grumari thongna khairutuna CYLC Multi Sports Complex Pisomhau Ground sa thariba ahanba CYLC Grassroots Football Tournament ki ngasi sanakiba ahanba match na Atia Football School Team A na Ratan Football Academy bu gon mapal sinoda ani suba match na Five Brothers Wangu Saban na Sangai Football Academy bu gol ama sinoda maiti bapi kray ahum suba match ki sanakibada Nesu Kurai amadi Heroic Football Academy kaisam thong gol amata sanadana draw satki mari suba match ki sanagadaba Atia Football School Team B amadi Sakpa Football Club ki match ta Sakpa Football Club laktabadigi Atia Football School Team B na walk over laukray Thagachari makada ba sanabagi paung lobira se Kuki singna tha khara tumina leiselisi hena safukan ba thaurang amalor payai haiduna UNLF ki hanigi chairman ningthem cha sanayamana phongdukre wafamasi ngarang dagi chatharakpa second RK Madhurya Jit Thangta Trophy 2025 resolution magi thauramda pawmui singa unabada phongdurakibani magna makha taraduna
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯒ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯈꯜꯂꯛꯏꯅꯣ ꯄꯣꯂꯤꯇꯤꯛꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯔꯦ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯊꯨꯒꯥꯏꯔꯒ ꯑꯇꯣꯞꯄ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ ꯍꯥꯏꯈꯤ Manipur lepak sungai lengam semi sini kenapa sih harus itu apa sih semula pada pada yang terdang solo di Manipur jalur full sipka jalur wakil mereka aduh kali marum gini masih sobat masih so ayat wakil itu finalan taselak ba lepak sungai bagi nanti grup dalam taselak ba sih pancung mau panggian kan dalam saya ayat wakil itu loiran laut aduh That's why no we can come with them. Hena chauna tawpiya. Amo gadi thakha tumine lesala kwase. Masi akan ba adu ba hena sapukan ba kawan local kogi. Tanja ma logun hena main logen. Manipur Olympic Association gi miyeng makha da huyal lalong thang ta association Manipur amadi apunba khorirol gi malem gi lup anina sinduna wangoi kendra gi manung chana leiba yunam huidrom thiam leisang khong da leiba KS ongbi nupi masa debi community hall da chatharakhiba tournament asida maitei nongsa thang ta hairokna goal ahum silver ahum amadi bronze ahum puna point kunmapan dasmik ama phangduna team champion amadi thang ta mahikol yunam huidromna goal ahum silver ama amadi bronze ani puna point kulumdoi dasmik ahum phangduna teams runner gi trophy mithunglen singna kushina ke lamda masik saknai raba aiba moirang them rajendra tentha khunjau thobal district na lekhidabada KLAM gi luploi singna awaba phongdok pagi thauram KLAM gi singjamai chirom lekai da leiba mailoi sangda pangthokre Ramadu KLAM gi luploi singna lekhidraba ge famda minute ani 2 minute leptuna ikai khumna ba utkibaga loinana lekhidraba aiba asina tauramba thabak singbu nahongnana ningsingke haujaroi bada maroi pau amukana pizari Lagliba November tha phawbagi manungda Manipurda popular government ama leiragani haibagi thajaba leire BJP gi MLA khara BJP gi national secretary BL Santos ka unaga daure Sayola machupna satharakpa 71st wildlife week crucian cre lamnaki sa usek singbu ngak senduna thamlabadi mahuksana aikhoi gi leifam supi gani haina Manipur governor Ajay Kumar Bhalana hai cre Siddharth Kishore Dev Burman Lok Ayukta gi non-judicial member oina Governor Ajay Kumar Bhalana wasap lokre. Amadi Niminini ki khongsatta NPP gi National President Conrad K Sangma Imphal da thunglakre CSO amadi IDP singa unakre. Ngasi goina di ISTP na pizza pau matang solution jare miyeng tabiri ba singbo amka hanna khurumjari.